Pansuba Foundation Dega Mari Leinana Imphal West District ki Kalimai Mandir Manakta DUKAN MACHA ama PHAMDUNA THABAK SUBAGI HEINABI THAMLIBI MASHAGI CHAHI marifuni SURABI THOKCHOM PRABHA DEVI ki DUKAN ADUDA YENNABA POTLAM kaya KHUTSHINNAKHRE Tengbang POTLAM KHUTSHINNABAga Mari Leinana Chairman Celin Digitalgi Dr. Fanjobam Lenajit Singh na haikibada Manipurda May 3 dagi Thorakliba Kanglofki Lana Maram Ojuna Relief Camp to Lady Basingna, Masamastagi Mayumda, Hanjinba Ngamdri Fauba, Celin Digitalgi Foundation de Pangtoklaroi, Celin Digital Asi, October Kuntrada Miyamgi Tabak Tauzarakpa, Chahi Taranipan Mapung Faraklabani, Foundation Dega Mari Leinana Celin Digital Namasagi Chahi Marifunitoi Surabi, Ahan Asina Hosik Fauba Tabak Subagi HEINABI THAMDUNA, DUKAN FAMDUNA Sidai Koina Angamba DUKAN Asida Miyamna, YENNABA HEINABI POTLAM kaya KHUTSHINNAJABANI makha tanasu matam-matamgi oina miyamgi damak pangba yaba mating pangnabagi damak sem sajari haiki